Chahi kya mamangdagi yamlaba jahas kya mangkhibagi thodok kya leiribani. Kari maramdagi matau karamna mangkhribano haibasida wahang oiduna lakpani. Adubu ngasi science amadi technology na chawkhalapagi matungina 90s matamda mangkhraba amadi mystery oiduna leiruraba jahas amadi plane kya tapna discover tawba ngamlakli. Masisu chawkhalapagi khudol amani. Aduna ngasigi video asida Google Earth ki matengdagi mangkhraba jahas manga fangkhibagi thodok aikoi punna khangminasi. Number 1 da leiriba asi Half Moon Schooner Yachts. Jahas asi 1908 da Germany da sakiba German racing yachts amani. Hariba jahas asi Count Gustav von Bohlen und Halbwetz hariba nupa asida luhongbagi khudol ama oina pinabagi damak sakiba jahas amani. Mahakki mingse hainaba hotnabada awaba mu oike. Jahas asi World War II gi matamda British na seize tawsilami amadi US cabaret boat oina sizinanaba halaga yonthokpa taki. Jahas asigi original oiba ming asi Germaniani. Adubu yonkhraba matungdadi Half Moon haina mingthonki. Jahas asi 1930 gi sathiraba nonglai nungsit tawba matam asida jahas asigi mapunsi loiki haibadi samudra irol nungda lupki. Hojikti jahas asi Florida gi Key Biscayne hariba Mahasagar gi irol nung asida leiri. Mafam asi hojikti snorkelers amadi divers singi popular oiba panthungpham amasu oire. Number 2 da SS Megino. Jahas asi passenger puba jahas ni adubu World War I gi matam asida New Zealand na jahas asi floating hospital onthoklami. War loiraba matung amuk hanagum passenger puki. Adubu war matamda soktuna jahas asida leiriba lanmi sing asina passenger amana pigidaba paisa ado lanmi sing asina piduna makoigi mayum oirake. Masigi matung 1935 da Osaka Shipbreaker Company asida yonthoklami. Jahas asida yauriba metal sing lauthoknaba thawrang tawki. Ship asi ngasisu Australia gi Queensland da leiba Fraser Island gi torbanda uba fangani. Mayamna yinglabadi Google Earth ta yingbibi yagani. Number 3 da Costa Concordia. 13 January 2012 numit asida Italian cruise ship Costa Concordia asi lakidre haina thirakpada ising manunggi rock amana maram oiraga crash oiduna leiramba thengnaki. Jahas asigi tangkhai amaromdi lupthakirami. Rescue team na pung taruk chupna jahas aduda yauriba mioi sing adu lauthoknaba akanba thawrang tawki. Ayamba mioi singdi kanma ngamki. Passenger kuntaret crew member manga amadi rescue team gi mioi ani punna mioi kunthraga humdoi tragedy asida thawai mangki. Fanakana honarabasu jahas asi torban fawba puraknabagi pambai leitabadagi thaudok thofam asida thamamba taki. Jahas asi ngasisu Italy gi Giglio hariba island asida leiri. Number 4 da SS Jasim. Jahas asi Google Earth na discover tawkiba jahas singi manungda khwaidagi chawba jahas ama oire. 2003 gi December ama numit asigi yachanglapa matam asida Sudan gi Wingate hariba mafam asida lukkiba Volvian cargo jahas ni. Aduga ngasi fawba kari maram leibadagi jahas asina lukribano haibasida wahang kyani leiriba ase. Google na capture tawrakiba picture asidadi jahas asi ingau na taduna leibu uri. Aduga mafam asisu divers singna yamna toina chatpa mafam amu oiri. Number 5 da SS Francisco Morazan. 1960 gi November 18 numit asida jahas asi Chicago thadoktuna Holland gi maikai panglakhibani. Jahas sida 940 tons lumba cargo singsu yauribani. Adomoinamak makhoi panthungba madudi yauba ngamkhide. Jahas asi Chicago thadoklamba numit nini surakpada yamna kanba ungi nonglei nungsit amana jahas asida yauriba mioi sing pumba thawai kanjanaba koichen chenba tahanki. Numit asida 40 miles per hour da nonglei nungsit sitki amadi masina ising fugalaktuna jahas asida akanba pressure amaga loinana fujinki. Nonglei nungsit asi khara nemtharaklaba matam asida jahas ki maikai chumnana amuk lakba hoki. Adubu jahas asi yaraktabadagi mafam sida thamlamduna makoi halakhi. Tungdasu jahas asigi mapuni haibagi claim tarukpa leitabadagi ngasisu jahas asi Lake Michigan mafam asida lengdana ngasisu leiri.
ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯄꯥꯝꯂꯒꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯤꯕ ꯊꯧꯗꯣꯛ 5 ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ Google Earth ꯃꯦꯞ ꯆꯤꯡꯕꯤꯗꯨꯅ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ TK Factsꯅ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ꯫ ꯃꯊꯪꯗ ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫